ZP Spiritual Corner gi chayo coding sandok saba Manipuri Sabbath School lesson study hour gi taraptagi midiyeng tabi ribna khoi khwai pum namak pun khoi gi host Evangelist ZP Thaimei ahak na Prabhu Jisu Christ gi mingda taram na amuka welcome tawzari. Thank you for being part of ZP Spiritual Corner family. Masigi channel asibun khoi na nungsibi duna chanbi duna ngasi phawba masigi saruk oibi bagi damakta na khoi bu thagat chabani. Karigumba channel asida sandok chariba program mayam asina nahaki punsida nangi imungi punsida nangi singlup ki punsida and nangi community ki punsida ishor ge blessing pa ahong ba pb ishor ge thousal phange haina khallabadi chanbi duna channel asigi damak ai hak ki damak ta nakoi ge prathna da ning singbiu aduga loina na nakoi ge financial support pb re hairaga ishor ge wapau ase sandok pada nakoi ge su saruk yabiu aduga program ase chayol khuding adum tat na sandok pangam ningai ge damak ta nakoi ge mateng pangbiu haibase ahan ba mak ta nakoi da sumaina thamjaning bani hoi ngasi si para tara subani para asige mamingna upon whom the ends come aroiba matam lak Kragani, Matam Asida, Aroiba Matam the Hinghogadaba sing Asina, Karamba Nungaiba Tainagadabra, Awaba Tainagadabra, Karamba me sing the no Aroiba Lakadaba say Haibagi Maram the Nasige Parada Ekoitami Nagadori. The earth's history is about to end. Taibang Pangi, Itihas ki puari ase loi ki gadaba matam adu nakre. Ngasi ekoi taibang pan ase da awa anang kaya thengnari, leita lairage samasyak ekoi niti ge thengna duna lairi, awa anang na thalaba, laina laichat na thalaba, mihan mi pun na thalaba, natural calamities ising ichaw ikang thok tuna awa ba kaya ngasi ekoi mayok na duna lairi. But this will end soon is in inausing. Awa ba kuding mak ase two na loy kragani habase Bible da yengba matam da ekoi na uba phangi. And we will bid this earth goodbye. Taibang pan asibo ekoi thanamraga nungai ba na thalaba awa anang leitaba sarga ekoi yum aduda ekoi pan ba chakragani. But before Jesus come to take us home, adubu ichin inausing Jisu Christ na sarga nungai kraba mafam aduda ekoi bu pubi ba laktringai da. The condition of the earth will become from bad to worse. Taibang pangi, prithibigi condition se mahaki phibam ase phattaba adudigi henna phattaba da amuka lakhi gani hai. Ngasi ekoi na ware phatre hai riba taibang pan se asidigi henna masak thiba asidigi henna awaba phattaba taibang pan ado amuka oirakhi gani. Ngasi gi hangdok pe yaninga ekoi memory verse ama pasi 1 Corinthians chapter 10 gi verse 11 and 12. 1 Corinthians chapter 10 verse 11 and 12. Now all these things happened to them as examples, and they were written for our admonition, upon whom the ends of the ages have come. Therefore, let him who thinks he stand take heed lest he fall. Thogli ba pum namak Bible de iri ba pum namak ase aikoi gi bigyan oiningai gi aikoi gi khudam oiningai gi aikoi gi admonition aikoi bo thogat pi ba aikoi bo thorang lang han na bagi damakta aikoi bo khanghan na bagi damakta mangjauna na masi iraga thamkrabani hai maramdi akon ba matam da paliba jukta paliba mioi singi damakto o hauki ba matam da sumaina tawki ko sumaina tawradi ishor na chanbi ba phangki ko sumaina tawradi ishor na chanbi ba adu phangdi ko haibado khangna na bagi damakta pumna makse iraga thambani hai. Therefore, maram aduna, let him who thinks he stands. Kanagumana ay di Christian pazana oirida, ay church pazana kari, ay tithe and offering pazana piri, ay gi dharma gi punsi ase adum yari da hay na kanbasing adu check chilu tu da ningay hay. Maram di Satan na nikla kadaba sa isin inausing. Christian na taba, Jisu kang daba sing adu da Satan na nik kadaba nate. Maram di makoy di Satan gimi oida na lay kare. Adu bo Satan na nikla kadaba si di nang bune ay bune. Krista gi ming pairaga leiba Christian ne hairaga leiriba church chatlaga leiriba nang aibo Satan na niklakani aikoi ni gi khongpham chadrabadi Krista da aikoi ni gi khongpham che chet na leitrabadi Satan na niklakpada tugani aduna aikoi pongthok roise ai Christian oire haina aikoi da chauthokpa adu leiki roise. The wrath of the lamb yaw masagi mai hauna sauba. Revelation chapter 6 amadi Matthew 24. Revelation chapter 6 the wrath of the lamb ishorgi Jishu Christa gi yaw macha adugi mai hauna sauba haibase karira haibda ekoi amuktang yengminasi. God is love. Ishor asi nungsibani. God is merciful. Ishor asi thaujal haibani. Ishor asi yamna ing tapa yamna menglaba ishor ni habse ekoi na Bible di yengba matam da uba phangi.
adu oirabadi the wrath of the lamb ishor ge mai hauna sauba haibasidi karira yamna onna taina bagumda aikoina uramba yai adubu amuka aikoina bible di yengba matamda God is angry and punish the wrongdoers ko maraktadi ishor ase sauraga pap ki damakta pap ke atawman dandi se hek pibasu jo aikoina bible da thengna ba phangi adubu aikoina revelation ge lairik ta lakpa matamda ishor ge asauba se mawong amada yamna angakpa wahi ama sijinai madudi kari the wrath of God ishor ge mai hauna sauba haiba ama aikoina thengne the wrath of God haiba matamda ishor ge mai hauna sauba haiba sidadi ichini nausing thawjal yanade adubu ngasai gi ishor gi chumna gi sauba adudi thawjal yanai example ama haige Nineveh ge leibak ase mokoi ge pap na pik thankre mokoi ge dandi pirege haina ishorna lepki adubu Nineveh aduna mokoi pukning honglakpa matamda ishorna mokoi bo amuka dandi adudigi kanbiki maramdi masigi ishorgi asauba asididi mahaki ngasai gi nungsiba kokpiba mercy grace haibadu mixer lady yauri haiba adubu Revelation chapter 6 ta muru aina ikona Revelation da lakpa kanda the wrath of God ishorgi mai hauna sauba haibasididi it is without mixture masididi mixture lady thawjal yanadre haibase ikoina khangadabani aikoina Revelation chapter 6 ta yengba matamda the wrath of the lamb yaw masagi mai hauna sauba haibase uwe Revelation chapter 6 se kari maramda ibra hairadi the sixth seal chum taruk adugi maramda ibani masigi chum taruk ase Yishu Kristana taibang pan asida laklamdai ge mangoi nana hek laklamdai ge mamang maktada masigi seal ase ishorna pibani aduna masigi chum taruk ase masigi seal taruk ase masigi China khom ishorgi asauba taruk ase haidaba matamdadi judgment loikrabagi matungda masigi chum taruk ase pibani masida aina hapchining masidi karira the sixth seal hairiba chum taruk ase sixth seal Revelation chapter 6 the yauriba se karira hairabadi masi atopa karisu natte adubu masidi the wrath of God ishorgi thawjal yanadraba mai hauna sauba adugumba aduni haibase aikoina khangba ngami aikoina Revelation chapter 6 ta sixth seal adu miyengba matamda aikoi loina maktu nainabagi matamdi leite adubu maru oina aikoina the sixth seal taruk suba aroiba seal adu aikoini yengba matamda kari ubra haibda aikoi moktang yengminasi Revelation chapter 6 ki verse 12 to 17 phawbada taruk suba chum the sixth seal adugi maramda ibni aina hoje hai khiba adune sixth seal hairibase chum aikoi ge laibakta namlakadoba adubu natem adubu maside ishor ge mai hauna sauba thawjal yana daba sauba haibani ishor ge asauba se taruk thokna pirakani adubu akonba taruk suba ishor ge asauba do kayamuk kan khibra haiba da aikoini yengba matamda adukki matik kan khibagi maramna numit tha thawan michak mangal piba ngamkide tha I on ki thawan michak sing hairit panbi dagi hairit tarak pagumna tarakhi hai aduga amuka kari tawi the mountains and rocks and caps Jingjao nungjao surung loi na mapam khangder they were shaken shattered mapam marang khangder pai thokre the skies rolled back atia ase che thopudum na thopkre mighty men of the earth taibang pan asida pangal kallaba angam athau mage power shakti leirba mayamna nungjao da jingjao da surung da chelaga ishor ga asauba asidiga ekoi bu kanbio ekoi bu block tobio ekoi bu hat piro hairga mokoi chelaga lot kani hai ishor ga asauba taruk suba aroiba asauba do kri tawgani taibang pan asida manga leiroi kanana sumadu mayok na bangam loroi awaba na pik thangani habdo ekoi na masida uba phangi asigi awaba thorakpa matamda asumaina awaba thengnarakpa matamda matam aduda papi sing Satan gi mi sing na masigi awaba se mayok na gadabani masigi awaba se papi sing Satan gi mi sing na mayok na ba matamda makoi da kariso angak pa leiroi hai sininaw sing thokli base karira ishor karigira masi thokli base ai khoi di nang gi ming ta ki dena masi thokani haibagi information masigi knowledge ai khoi da kanana su tambi dena asumaina thokani khoi bu kau thok pi ba kana su leite na haina hainingai makoi da karisu leite hai maramdi they have the information makoi da karisu angak palaite verse 17 da ekoi na masi taseng ne yengba matamda uba phangi the wrath of God ishor ge mai hauna sauba thawjal yana da ba asauba ado lakani Yishu Krista the lamb of God ase nongmadi halakani magi asauba ase Satan gi mising da pigani habagi information se masi ge knowledge se makoi da loina khangya ba hana masi karamaina makoi khangbra karigi ngaktabra masi thorakpa matamda kanana tambibagi makoi khangbra
Matthew 24:14 da yengba matam da Jishu Krista na kari hai Isor gi aphaba wa pau se the gospel of the kingdom of God Isor gi ning thau leba ki aphaba wa pau se to every nations tongue tribes and kindred jat pum namakta na khuding da laiton khuding da Isor gi aphaba wa pau se ahan ba da thungani adu thungdri ba phau ba Jishu Krista na ekoi bu loba lak loi haina Matthew 24:14 da hai bi bu ekoi na uba phang Adu oirabadi isininaw sing basidiga ekoina khangbasidi Jishu Krista na magi asawba mai hauna sawba thozal yanandaba asawba se pirak tringaida masigi awa anang se pirak tringaida isorgi aphabawa pau Krista gi maramda taibang pan pumna makta lon khuding makta na khuding makta laiton khuding makta Krista gi kanbibagi wa pau ase hana thungani habse ekoina uba phangi madugi maramna Isorgi asawba mai hauna sawba haidorakpa matamda kanana su aidi masi lakani haiba khangde Isor ai nanggi ming tadri Krista gi maramda aingonda di kanana su haibide ai khangdeba aduda nang nakri ge punishment pi brahaina hangatna Isor bo kanana su hangba ngamloi hai numituda maramdi gospel ase hana loina sandokrabani Matthew 24 gi verse 36 gi 44 da lakpa matamda nawagi ising ichaw adugi maramda Jishu Krista na pandam tawraga haibi ki Nawagi ising ichaw gi wari ekoi loina khangkre ising ichaw aduda mi kaya kanbi ba phangkibra nawagi imung khaktene makhoi ta dabra ising ichaw lakani haibase makhoi khangdabra nong churakani ising ichaw thoraklani haibage pause ta khidabra makhoi taye nawana chahi chamaga kun makhoi da preaching tawbani pungning honglo hi semo hi manung da changlakro ising ichaw thorakrani thorang tawro haibase lauki mi mayam na ta khi na da uki Adubu, they have this issue, they have this trust issue. Thazaba ngamdaba haibagi issue chawraba trust deficit adu mokoi da laiki. Mokoi tana ta sinna de. Una usinna de. Nawabu nok na biki. Nong kadai digi nong chugani. Kadai digi ising tokani. Kramaina ising isaw tokani. Nawa angaw bahay na nok na biki. Ay na haining riba puendi. Makoi so nawagi matam aduda. Ising isaw lakani ko haibase. Makoi loy na kange information adudi kange. Aduna nga sige parada ekoi na kanggadaba se. Information or knowledge alone will never save us. Krista gi maramda khangba Bible yamna khangba nang PhD doctorate loiramba yai Bible gi knowledge ta law gi maramda nang yamna well versed tawramba yai prophecy phajana khanglamba yai information mayam Krista gi maramda nang khanglamba yai maduna nang bu kanbi gadaba nate nang bu kanbi gadaba sidi karira information mayam knowledge mayam ado paraga uraga nainaraga khanglaga madugi tung inna chatlaga Krista da changjaraga Krista gi ming ado chena pairaga Nangi khongpham ase Krista gi I adu da lawre hairaga thorang lang laga leiba mi sing adu khaktana kanbi ba ngamgani nang Bible kayamuk haibra ai Bible kayamuk haibra nang kayamuk Isor ge maramda khangrabra haibaduna ai khoibu kanbi gadaba natte Nawagi matamde ising isaw thokani haiba mi loina taye uwe information phange maduna kanbi bra kanbi de Revelation chapter 6 ta Jishu Krista gi mai hauna sawba adu lakani haiba makoi loina khange khangba aduna kanbibra kanbiba ngamde 2 Peter chapter 3 gi verse 3 and 4 Where is the promise of his coming For since the fathers fell asleep all things continue as they were from the beginning of creation Jishu Krista amuka lakani haiba gi wasak tu kadai chakrabra Jishu Krista lakani haina lauramba sing pastor evangelist ekoi gi ipa ipu maya potha khre si khre ngasi pawba Jishu Krista lakte na potpum namak se mahausa gi adum cham mana duna leirina nong chubiri numit thokli ahing nungthil khairi season nairi kri so hong ba leitena Krista lakro roi kadai dano Krista lakani habado karemna na nganglakpa matam adu lei khrani maramdi makoi da kri reba they have this same thing as trust deficit Nawagi matamda gumna thazaba ngamdaba ngasi nang ai dusu masi se phawba natra Peter na haide base Christian kuin oira khre ai koi bu Jishu laklani haina lauramba pastor evangelist mayam tum khre potha khre ngasi phaw Krista lakadaba mandreda ngasi Christian community khre nakri hai Jishu Krista literal oina second coming lakla roi second coming leite haina tambiba Christian kanglup su yauduna leiri Noah's evangelism Noah na kramaina paw sandok khibra Nawagi matamda Peter na kri hai Jishu Krista na taibang pan asida anirak suba oina magi mi singbu lawba lakpa matamda many will be found unprepared thorang lang da ba mi mayam thengnagani haina hai Why karigira Was it because they were not informed
O Jisu Krista lakrani haibse makoi bu inform taubi dabagira masigi pau ase sandok pi dabagira makoi khangdabra Jisu Krista lakani haibse makoi nada ta dabagira Krista gi maramda kanasu ta dabagira makoi thaurang langdribase Krista lakpa matamda not at all adu oide krisu aikoi na ngasai Matthew 24:14 da pa khre Krista gi aphabu wa pau ase taibang sin thungna sandokani Amos 3:7 da kri hai thorak riba hiram pumna makse ishor na aikoi bo hana khanghandana hana warning pidana hana information pidana khudak ta surprise oina ishor na kaidongai chu thabak taude adudi Peter na hai riba Krista na lakpa matamda many will be found unprepared Thorang lang dana leiba mi yamna thengnagani haibasidi karigira information phangdabagira phange adudi karigi makoi mangbra 2 Peter chapter 3 verse 5 the yengba kanda it is because they chose to be willfully forget ko yamna kanba wahe aduda sijinaine willfully forget kaw thokningba khanglabasu ai khangningde ningsing ningdaba amuka khangningdaba adugumba leibagi maramna makoi thorang lang dabani hai makoi khangdabadi nate information di phangdaba nate maramdi nawana chahi chama ku kun chupna nawana preaching tauki he semo haina lauki ngasi chu pastor evangelist mayamna Krista laklani thorang tawro Krista laklani thorang tawro pungning honglo Krista bu lausil haina kan ngasi lauduna lay chahi kya hau khrabra Christian oirakpa nangi khunda Christian oirakpa kya kui khrabra nangi punsida nang Christian oirakpa kya kui khrabra Pastor Evangelist sing nangi church ke leader sing na lauri bado nangasi tari bra taragasu nawagi matam gumna nangi na kan halaga trust deficit thajaba ngamdaba adu lairi bra nawana chahi chamaga kun preaching tawba matamda mi kya pukning honglakhi bra none zero nil kana su pukning hongde chahi chamaga kun evangelist tawraga preaching tawraga nawana tawrakhiba matamda mi amattasu pukning honglakhi de haibdo ekoina uba phange think about Noah ekoi Noah gi maramda amuktang boka khanse Noah na chahi kaya preaching tawki haba chamaga kun mi kaya pukning honglakhi bra nobody kana su pukning honglakhi de how about today's preacher ngasi ge pastor evangelist oiriba mission worker oiriba church ke leaders oiriba ekoi chahi kaya preaching tawkhra bra nang mission worker oirakpa chahi kya sukrabra nang church nang gi singlupta nang preaching tawrakpa chahi kya sukrabra mi kaya pukning honglakrabra nang gi evangelistic meeting dagi nang gi cottage meeting dagi nang gi effort dagi mi kaya pukning honglakrabra kana su honglak trab lairabadi nang pukning asi waraga lairibra nang gi ministerial line asida ai kana busu convert tawdrina I didn't bring even one soul to the foot of the cross. I Krista gi damaktani haina. I kanasu binaw pusin khidrena. Haina nang worried tawraga laibra. Nang regret charaga laibra. Nang worry bra wakan sontaraga laibra. Remember Noah is in inausing. Noah ning sing se Noah bu. Chahi chama ko kun preaching tawba matamda. Kanasu pukning hong khide. Nang ay su ngasi ishor gi damakta lauramba yai preaching tawramba yai nang gospel worker oida chatlamba yai nang gi angamba capacity da ishor gi damak sakhi tawramba yai adubu kana su pukning honglak taba matamda ekoi ni pukning hantaroi se nawa bo ekoi ni ningsing se nang mioi kaya muk convert tawbra haibdo it doesn't matter in your salvation nang gi aran khubamda nang mi asuk purak pagi nang mi asuk purak tabagi haina maduna matters kari shu tawroi what matter is how faithfully you are doing the work that you are entrusted to nang bu ishor na sinari ba thodang ado nang kaya muk faithful oina tawribra haibdo matters oibani mino pusin ba dudi it is the work of the Holy Spirit thawai aseng bagi thabak ne nang gi thabak natte ai gi thabak natte preacher gi thabak natte masi hai dana mino pusin drasu yae da haina ai koi ge preaching ase lai thok se haiba natte chini naw sing ai koi ge preaching di adum tawgani adubu madu the conversion tawgada badidi it is the work of the Holy Spirit to convict the sinners into Christ Krista gi manakta purakadaba conversion adudi the work of the Holy Spirit ne habse ekoi khangse ngasi gi Noah gi evangelism asida yamna maru oiba point ani kha ai mayam da share tawjage mayam laye adubu khwai digi aphaba ai gi damakta nakhoi gi su oigini haina khalle as you preach number 1 do not forget to build your own ark nang na aphaba wa pau tak thoknaga leiri ngai da nang gi damaksu ngasai gi hi adu sembadi kauganu
Noah chahi chamaga kun preaching tauki. Ma preaching tauraga chatlaga mayum thadoraga chatkiba nate. Adu magi damakchu ising isaw lakadore aduardi ising isaw sida. Ay amade aigi imung thazaba singbu kannana bagi damakta haina ma hi saraga laiki. Hi sana preaching tauki. Your salvation matters as you preach for others' salvation. Isn't it now? Atop singi aran ko bam pangnana bahay na nang na preaching tauba matamda minaw pusininga hay na nang na preaching tauba matamda nangi salvation adudi yon thokunu isin inausing. Let us build our own ark as we preach the gospel to everyone. Ay khoi su kanbi ba phangninga ay gidamaksu hi darkar lai ko ay gi imung gidamaksu hi darkar lai ko. Habise ay koy khallaga nawana preaching tawna hi sem kibagumna ay koy sunga si gospel workers oina isa gi salvation isa gi aran kubam asisu soidan ba ay koy hot na si habise haining. Number 2, it's not how many conversion you made. Mi kaya minaw pusin bra haibadu nate maru oibadi. But it matters how faithfully you are doing the work of evangelism. Ishor gi tabak. Minaw pusin bagi tabak. Gospel sandok bagi tabak ta. Nang kaya mong faithful oina. Nang gitawai hakjang yauna. Nang patjana kathoraga. Nang suri bra haibadu matters ni. Madugi maramna nawana chahi chama kun preaching tawrakpa matamda ishorda o khreda kanasu pungning honglakte to khresida haina nawana kaidongai du so haikide ma discourage karishu chakide preaching tawi honglak trabusu preaching tawi faithfully he carried out the duty that has been given to him mangonda sinaramba ishor gi duty ado ma faithfully tawki minaw pusin da baduda ekoi concentrate yamna tawgumsi adubo ekoi gi concentration di karidara ishor gi apabawa pause mi khuding da tahan ba makoi bu sukan bi ba adu pibi ba haibagi burdens adu lairga ekoi Noah gumna preaching taw si haibase mayam da sumaina share tawning. The story of Sodom and Gomorrah. Howzik di Noah gi ising ichaw gi para ado ekoi no ukre kari dagi ising ichaw lakhibra kari gi ishor na taibang pan ase manghan kibra because of their trust deficit thazaba laidaba. Sodom Gomorrah gi wari da ekoi muktang yengsi. Genesis chapter 18 and 19 asi yengba matamda ekoi na Sodom Gomorrah gi wari ase astuda ekoi full loina mak adu da thengna gani. Sodom Gomorrah da khwaidagi achauba issue di karira haraga their immorality and social disorder. Lamchat laidaba minung si laidaba lo chattaba homosexual phatabali chatlaga mi hat mi pun huran chinthi na thanba asigumbagi issue ase makoi da laiki nawagi matamda kri issue laiba trust thajaba ngamdaba Sodom Gomorrah ge leibak ta kri issue laidaba lamchat naidaba huran chinthi mi hat mi pun na thanba social disorder lo laidaba asigi issue ase laiki habse akoina ahan badu usi ishor na Sodom amadi Gomorrah ase manghandringaida Sodom Gomorrah ge pap asibu ishor na ahan bada investigate tauki yengsin ki thizin ki hairiba city hairiba sahar ani ase makoi ani gi lairiba pap ase ishor na kokpi ba yaba level da lairibra natraga kokpi bagi wang mada chat khrabra aina makoi masigi city sibu dandi pi ga dori base chumlibra fear judgment ase lairibra base ishor na investigate tauba matamda kari haye makoi ge phattaba se Genesis 18 di yengba matamda Sodom amadi Gomorrah ge phattaba se their evil their outcry has reached the heaven atya pak na makoi ge phattaba se yaukre hai kramaina khangbra because God investigate maram di ishor na thizin bani makoi bu haningai makoi bu manganingai makoi bu maina changhaningai maram thirga ishor na investigate tauba nate ishor gi investigation di the opposite way masidi karira yarabadi kramaina kanbi sera Sodom and Gomorrah ge pap se copy ba yaribra copy ba yaradi kanbi ge hana thiba matamda copy ba yadre ngamdre mokoi ge phattaba se atya pang yaukre adudigi di ishor na decision lawraga Sodom Gomorrah se manghalani maramdi mokoi ge phattaba se copy ba ngamba ge wangma da laikre mokoi pugning honglaktre di kramaina ishor na copy gani Sodom manghan balak pa lambida Abraham na Sodom manghan bagi matam se delay theng than ki habda koi na uba phang kramaina Abraham na hospitality lamlan ba singbu kausillaga magi pizza pithak haiba aduna ishor bu kausillaga ishor ne haiba khangdrabasu kausillaga wari saraga mana ishor bu bargain tauki ishor bu mana plead tauki yarabadi ishor Sodom asibu nang na manghan biganu kanbiyo haibagi nizaraga Sodom manghan bagi matam ase Abraham na delay tauki
Hebrews 11 da yengba matamda strangers entertaining strangers lamlan basing bu kausin ba lamlan basing bu thawai usit ba tawguno marak tadi lamlan basing ado ishor ge sargadut oiram basu yae Abraham gumna Lord kumna aikoi su lamlan basing bu ngasi aikoi gi imung da pusilaga makoi gi seba tawraga lairibra lamlan basing bu entertain tawba haibse ishor mak pu entertain tawbane madumak ne Abraham na thengna khibdo ishor ne haiba khangde adu lamlan bane haina makoina wan lakpado ising thao haina magi yumda pusilakpa matamda ishor oiramme Lord na leiba Sodom Gomorrah ado manghan gadore habge paw ado madudige phawrakpa ngamki karigi lamlan babu entertain tawbage so it is always a blessing to entertain as strangers lamlan basing bu kausilaga makoi bu awa potha pibiba pizza pithak tawbiba ngaktang orsu seba tawbiba se it's always a blessing bor phangbane habse aikoi kawroisi Abraham na Ishor ga wari saraga Ishor bu bargain tawraga yangkhai khak lairabadi nang kanbigadra Sodom do kunthra khak lairadi kangadra tara khak lairadi kangadra na bargain tawraga leiba matamda sargadut sing adudi Sodom da changkre karigi Sodom da changkiba Sodom da kana leiba Lot ki imung leiye Lord ki imung adubu ishor na kanbigadobani aduna Sodom ge leibak ase mai thadaraga manghalani adudi madugi amangba aduda yaudana baina Lord puching thokna na ba sargadut sing adudi Sodom yaurakre Lord puching thorakro manghalani Lord ki imung bu hek pu thorakraga hojik kari tawre Sodom amadi Gomorrah ge achauba sahar aduda ishor na mai thadaraga mai na chumna chakhi habido aikoi na uba phang Luke 17 verse 28 to 30 pawda Jishu Christana kri hai aina anirak suna lakpa matam da suko Lord ki matam da gumna thokani Sodom gi matam da gumna thokani hai kari bura Jishu Christana hai re base Jishu Christana lakada base Sodom Gomorrah Lord ki imung bu compare tawri base karira sargadut sing aduna Sodom ase manghan gadore haiba matamda ishor gi mi adubu kauthorakki ishor gi mi aduna Sodom hek thadokpa matamda Sodom aduda mai taki phajakrba para aduda leire ichini now sing ngasi se pastor evangelist oiriba mission worker oiriba church leaders oiriba nangi angam bagi level da ishor gi gospel sandorga leiriba sing se kanaga chap manabra hairadi Lord ki imung bu kauthokiba sargadut sing aduga manabani Nang ay sing si the angels ni sargadut ni karamba angels ishor gi mising bu kauthorak na ba sargadut aduna Lord ki imung bu Sodom phataba adu digi ching thorak ki bagumna ngasi su ai khoi gi thodang de kari from spiritual Babylon thawai da ngauraga kangaunaraga laikraba amamba da laikraba ishor khangdaba Christa masak khangdaba mayam adubu thorakro Babylon digi thorakro Christa lakragni Christa gi thawjal yana da ba asauba adu haidara kragni madu soktana ba pungning honglo thorakro sarga sanana ba thorakro haina ching thorak pa kau thorak pa kangbu adu nang ai oigdabani haibani sininausi aduna masida aikoina tasengna ubasidi karira Ishorna aikoida sinariba thodang asidi karira Jishu Christana magi anirak suna lakpa matam se Lord ki matam gumna Sodom Gomorrah gi matam gumna oigani ko hairebagi chauraba arthadi kari no hairabadi Ishor gi mi singbu phattaba aduda waba duda nanghalloi adubu phattaba mapham adudigi Ishor gi mi singbu protection pigani hanna chingthokani kauthokani haibasini Madu kauthokna na ba chingthokna na ba ngasidi sargadut adugi thodang lauribase nangne aine sargadut oiribase pastor evangelist sing mission worker sing khaktani aina khanganu layman na khoi gi su yauribane church ki leader sing na khoi gi su yauribane the judge of the earth taibang pan pombagi waya bichar mapu asidi kanano haibada aikoina muktang yengsi aikoina Genesis chapter 18 gi verse 1 dagi 10 phawba yengba matamda Sodom Gomorrah manghan ba lakpa lambida Mamre haiba plan of Mamre gi tampak aduda Ishorna Abraham amadi Sarada phajakraba promise wasak piki madudi kari nangi nachanupa ama pokni nachanupa asigi magi igi line dagi magi mari dagi Messiah kanbi mama puji Jisu Krista haibda poklakdi ko haibge promise ase Ishorna Abraham amadi Sarada piki aikoina Galatians chapter 3 verse 16 de yengba matamda indeed Jesus came from the line of Abraham gi charon suron de Abraham gi e mari de Jisu Krista poklaki habdu su uba phangi Ishorna Abraham amadi Sarada aphabawa pau hek tambiba loiraba matungda Genesis 18 verse 16 de 32 phawba magi wari ado pat hongdo laga
aina lakpase Sodom amadi Gomorrah asibu manghanba lakpani Sodom Gomorrah gi phattaba makoi gi phattaba adukki matik phatre haibado ishorna wari adu maduda divert tawki matam aduda ishorna manghanlage haibada who can question God ishor bu kana wahang tawba ngamgra karigi manghan gadabra manghan ba yade haina hangana hangba ngambagi kana da capacity leibra kana da su leite kana matik chabra chade adubu ishorna Sodom amadi Gomorrah ase manghalani haiba matamda Abraham nadi ishor da wahang adu tawki Genesis 18 gi verse 23 ga 25 aduda Abraham na ishor da wahang aji hangki kramaina hangki would you also destroy the righteous with the wicked Ishor aphabasing adu busu phatabasing adu ga nang pulap manghan khagrada shall not the judge of the earth do right taibang pan pumna maki bichar mapuna achumba du tawroidra aphabasing adu so dum phatabasing adu ga manghaladra haibagi wahang se ishor ngonda Abraham na hangki masida Abraham na tawri base karira he is examining the character of God ishor gi lamchat adu bu exam tawri bani ma chang yengli bani ishor gi character lamchat ase ishor nang di minung si chaw bani na aphabasing adu busu nang phattabaga dum manghaladra nang gi nung sibagi lamchat to gadai laikre habdo Abraham na thidok ni ngai hot na duna lai bani Abraham na kari haye ishor da ishor nang gi lamchat ti nung si bani adu oirabdi phare Sodom Gomorrah aduda nang bu thajaba dharma chenba mi yankhai leiredi nang kanbi gadra ishor na hai kanbi gani mi yankhai leibra leite kunthra leiredi kanbi gadra kanbi gani kunthra leibra leite kun leiredi kanbi gadra kanbi gani then tara leiredi kanbi gadra kanbi gani tara phawba leite asida ishor gi nungsiba we see the amazing love and mercy of God here ishor gi nungsibado asida uine ishor gi lamchat ase nungsibane haibadu uine ishor ase fear judge bichar chumna chatpa mapune haibadu uine mioi tara khak leirabusu chawraba sahar ado mioi tara khak adugi damakta makoi bu kanbi gani haiki adubu mioi tara adu su phangde adugi maramna ishorna mana investigate loiraba matungda mana thizinba loiraba matungda bichar pura loiraba matungda dandi ase pi khibani ishorna nungsi da banate Sodom Gomorrah adubu ishorna adukki matik kanbi ninge adubu mokoina pungning honglaktrabadi mokoi ge freedom of choice aduna ishor bu haina changlaktrabadi ishorna kanabu su force tawba ngamde ishorna ngamdaba amakhak laye adudi karino nangbo aibu force tawba ishorna ngamde nangbo aibu ishorna force tawraga kaidongai du su phara roi ngasige parage aroibada the pre-advent judgment Christian anirak suna lenglak tringai ge mangoina na chathariba bichar haibage maramda aikoi yengsi bichar tawba haibage wahai se aikoi ayambana pamde ishor asidi bichar tawba natte ishor asidi minungsi chawbane bichar haibage wakhanda aikoi the negative ki wakhal se hek lai o maran thidok na ba dandi pina na ba bichar tawbani haibage wakhal se hek lai adubu ishor gi bichar aside achumba bichar ne fear judge ne haibado ekoi hojik chu tam kare u kare sargada hojik bichar chatharaga laye haibase Christian ayamba namase launing de ichin inausing cross the Christa gi e aduna okre kari gi amuka bichar chathari bra bichar laite haibase Christian ayamba gi wakal da laye adubu Bible na haibadi ngasi hojik mak sargada bichar chathakre haibase Bible na haine Daniel 8:14 the kari hai unto 2300 days then shall the sanctuary be cleansed Day of Atonement the athoiba poron hitland aduna the most holy place toy saying thoiraba mafam adu the changle harga yawgi e aduna Ark of the Covenant mercy seat adu the e adu kiklaga laisang adu sengdokki masina takpadi grira judgment sin ne mado bichar gi sin ne aba ekoina Daniel chapter 7 gi verse 9 gi 12 phawba yengba matamda hojik mak sargada bichar chatharaga leire habado ekoina uba phangi bichar mapu se kanara ancient of days hainer Daniel 7 da hairi se kanara ishor buni aduda Jishu Christana aikhoini gi damakta mediator oiraga leire wangang loi oiraga leire bichar judge oiraga leire nang aigi pap adu kokpi na nabagi damakta nang aigi damakta wanombi na nabagi damakta nang aibu kanbi na nabagi damakta magi e magto pairaga bichar chatharaga leye habse Daniel 7 da uina ekoina sargada bichar chathade bichar leite habdo Bible se ekoi phajana paase Daniel 7 ado phajana pabiyo sargada hojik bichar chatharaga leye Hebrews ki Bible pabiyo sargada ishor ase Jishu Christa ase ekoi ge athoiba poron hitlen oina aikoi ni gi damakta magi e ado purga changre haina e duna leye bichar chatharaga leye
Ecclesiastes chapter 12 verse 14 na kari hai. God will bring every work into judgment. Nang nangasi Lord na tauriba, nang na tauriba ngangliba tabak pum nama ase. Wahel bichar mamang da puthokani. Apostle Paul na kari hai. Romans chapter 14 gi 10 da. We shall all stand before the judgment seats of Christ. Krista gi wahel pambal gi mamang da ay koy no mo de loy na lep kani. Masina takpadi kari bichar asi chatharaga leire bichar haibase laye haibase aikoi nu uba phange bichar tawdanadi mana pi be yaroi lamjen chendraga hana price pi thok pa yabra yade adugi maramna Revelation 20 21 22 da paba madam da kari haye lo I'm coming quickly and my rewards is with me Yeshu Christa na kari haye yengo ai thuna lakadaw ko aina lakpa matamda nangna tawkhibagi matung ina nangi mana adu aina purakani rewards adu purakani kramaina rewards purakra nangi mana adu kramaina khangra because the just man has done bichar tawkre bichar loy bagi damakta nangi rewards adu pigadabani lamjen chenba loira kanda price adu pigadabani price hana pithok pa yade bichar konna tawba yade bichar gi mafam da aikoi loina nongmadi lepkani haiba matam da physical oina nang ai sarga gi phamba da laga lepa adubu natte Daniel 7 da pabiu Daniel amadi Revelation do pabiu books were open lairik sing hangdokre phamba mayam leire phamgre ancient of days ado ishor ado phamda kre books were open lairik sing ado hangdokre karamba lairik sing ra nangi aige record tawraga laye ngasi sargadut singna nangi aige tawriba thabak pomna ma ase ngasi record tawraga laye karigira record tawriba se ishor kauthokni haibagira ishor khangdabagira nangi record tawriba se natte ishor gi damak natte masidi nang aina su o ishor se achumba bichar chatpa mapuni habdo khangna bagi damak da record maintain tawraga laybani 1 Corinthians chapter 6 ke verse 2 to 3 ekoina paba matam da kri hai we shall judge the angels and the world Nongmadi aikoi chahi lising amas millennium matamda Christaga aikoi sargada leiba matamda Satan gi tung in khraba dut sing taibang panda lei hauraba maina chalga manglaga lei haukraba Satan gi mi singbu aikoi bichar tawgani hai nangi nungsiraba nangi ima ipa nangi nupi nangi angang nacha sing nangna khalamba pastor evangelist sing sarga laktaba kada o karigira makoi di laktaba se ma di lakpa yapani na haina khalakpa matamda ishor na Jishu Kristana nangonda masigi bichar ge lairi adu piraga nangna madu yengba matamda o masi mana sarga laktaba se masigi no ko haibdo nang pain gani nang khangani adu matamdo oh God is a fair judge ishor ase achumba bichar chatpa mapuni haibdo nang khangani hai aduna ngasi ishorna sargada bichar chatharaga laye second coming laktringai da bichar ase chatharaga laikhrabani bichar ase haukhre habse khoina khangi madu bichar adu loiraba matamda the wrath of God ishor gi karamba mai hauna sauba thaujal yanadaba ishor gi asaudu pitharakani karigira thaujal yanadrebase maramdi bichar loikhre nangi aigi case ado close tawkhre hojikti nangi aigi destination ado loina pikhre Revelation 22 da kari haye phataba mi aduna phatna leiresnu phaba mi aduna phana leiresnu matam aduda ay amuka pungning hongge haiba yagadra yararoi matam aduda ay amuka phataba thabak tawkhige haiba yagadra yararoi nangbu seal tawkhrabne probation clause tawkhrabne karigi tawba maramdi bichar loikrabagi maramna aduna hojik Jishu Kristana anirak suna lenglak tringaida ngasi sargada bichar chatharaga leire haibase khangbaga loinana maduna aikoi bu ki hangumsi o ai kanbi ba phangla roidra kanbi ba phangadra haibadu aduna aikoi bu ki hangumsi adubu aikoi na tawgada ba thaudang adudi itom tanadi karisu ngamde ko ishor aduna nangna aigi da magda Calvary cross ta nangna tabi khiba I adu aigi su saru oi hanbiyo ko nangna haiba inba ngamjage ko haina Krista bu nungsina Krista gi haiba khuding makto illaga chatlaga leiba haiba se khaktani aikoi ni na tawgada ba taibang pan asida masini ngasige para aikoi na tamba sida ngasige para asida aikoi na ubase aroiba asidi thuna lakhragani isin inausing aroiba thuna lakhragani haiba se khanglaga aikoi thaurang langbagi matam adu oikre aroiba matamda ishorge chaina khol ishorge thaujal yanadraba adugumba asawba adu haidarakpa matamda nang ai madu mayok naraga chingjawda nungjawda chendana bagi damakda ngasi thaurang langlase ngasi bichar chatharaga leire ishor aige pap kok piyo ko haina niti gi Krista gi I aduda ikoi changlaga luplaga leise niti gi Krista bu kaujasi
पाप हाइदोक्लग लैसी मदुना अखोइबु कनबीबा पीगनी हाइबसे मयामदा अइना मसिसे सुमाइना शेयर तौनिंगबनी ताबीख्रब नखोइ मयामगे मथक्ता ईश्वरगी थोइदोक हेंदोकपा बोर अदु पीनबीबा ओइसनु ngasiगे पारा असि मतंग असिदा लोइसिनजरे मथंगे पारादा अखोइ अमुका लेसन नंबर 11 रूथ एंड एस्थर रूट अमदी एस्थर गे वरीदा अखोइ अमुका तमगनी मतम अदु यौद्रिबा फावबदा नखोइ मयामबु ईश्वरगे इंथ तपथबा बोर अदु पीनबीबा ओइसनु ईश्वरगे अचुंबा लंबीदा खोंग थांगबा ngambagi punsi अदु पीबीबा ओइसनु ताबीख्रब नखोइ मयामबु ईश्वरगे थोइदोक हेंदोकपा बोर अदु पीनबीबा ओइरसनु आमेन